ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯒꯨꯅꯨꯒꯤ ꯃꯅꯤꯡꯗ ꯁꯦꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯔꯤꯕꯔꯗꯨꯅꯦ꯫ ꯑꯁꯣꯝ ꯅꯥꯀꯟꯁꯤꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯆꯤꯡꯕ ꯆꯤꯡ ꯃꯊꯛꯁꯤꯅꯤ ꯍꯋꯥꯏ ꯅꯣꯡꯃꯩꯒ ꯌꯥꯝ ꯀꯥꯞꯅꯔꯝꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤ ꯑꯗꯨꯝ ꯁꯥꯟꯇꯤ ꯂꯩꯔꯦ꯫ ꯃꯤ ꯃꯌꯥꯝ ꯈꯣꯏ ꯆꯣꯞꯇꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯃꯤ ꯃꯌꯥꯝ ꯀꯨꯝꯅꯔꯦ ꯈꯣꯠꯅꯔꯦ ꯍꯥꯏꯗꯤ ꯁꯦꯞꯇꯦꯝꯕꯔ ꯑꯗꯨꯋꯥꯏꯗ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯛꯑꯦ ꯑꯀꯣꯟꯕ ꯁꯨꯒꯨꯅꯨ ꯑꯦꯔꯤꯌꯥꯗ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕ ꯅꯣꯡꯃꯩ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯦꯔꯤꯌꯥꯁꯤꯗ ꯐꯖꯅ ꯁꯦꯀꯨꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯣꯝ ꯃꯥꯏꯀꯩ ꯍꯥꯏꯕꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯔꯣꯝ ꯁꯥꯏꯠ ꯃꯥꯏꯀꯩ ꯑꯗꯨꯒ ꯁꯣꯝ ꯀꯛꯆꯤꯡꯂꯣꯝ ꯁꯥꯏꯠ ꯃꯥꯏꯀꯩꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯏꯁꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯑꯩꯈꯣꯏ ꯐꯖꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗꯤ ꯊꯣꯏꯗꯣꯛꯄ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯊꯣꯛꯇꯅ ꯍꯧꯖꯤꯛ ꯃꯤꯌꯥꯝ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯐꯖꯅ ꯍꯟꯖꯤꯜꯂꯛꯄ ꯎꯔꯦ꯫ ꯑꯩꯅ ꯃꯌꯥꯝꯗ ꯆꯠꯆꯔꯛꯀꯦ ꯁꯤ ꯈꯣꯏ ꯆꯣꯞꯄꯤ ꯅꯍꯥꯟꯋꯥꯏ ꯇꯨꯔꯦꯟ ꯃꯄꯥꯟ ꯀꯨꯝ ꯉꯝꯕꯗꯨꯗ ꯍꯧꯖꯤꯛ ꯇꯨꯔꯦꯟꯗ ꯀꯩꯗ ꯂꯣꯏ ꯀꯨꯝꯃꯒ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯅꯕ ꯈꯣꯏ ꯆꯣꯞꯄ ꯍꯥꯏꯁꯦ ꯇꯨꯔꯦꯟꯗ ꯈꯣꯏ ꯆꯣꯞꯄ ꯍꯥꯏꯁꯦ ꯇꯨꯔꯦꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯦ ꯇꯥꯛꯄꯅꯤ꯫ ꯈꯣꯏ ꯆꯣꯞꯄ ꯍꯥꯏꯁꯦ ꯍꯦꯛꯇ ꯀꯨꯝꯃꯒ ꯍꯦꯛꯇ ꯀꯥꯈꯠꯄ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ꯫ ꯑꯗꯨꯅ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯈꯣꯏ ꯆꯣꯞꯄꯒ ꯂꯩꯕ ꯍꯥꯏꯁꯦ ꯑꯁꯤ ꯃꯣꯏꯗ ꯊꯣꯏꯗꯣꯛꯄ ꯄꯥꯝꯗꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯇꯥꯛꯄ ꯑꯗꯨꯒꯨꯝꯕ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯑꯃꯅꯤ꯫ ꯑꯗꯨꯅ ꯁꯨꯒꯨꯅꯨꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯁꯥꯟꯇꯤꯁꯦ ꯐꯖꯅ ꯍꯟꯖꯜꯂꯛꯑꯦ ꯍꯥꯏꯕꯒꯤ ꯆꯥꯡꯗꯨꯗ ꯂꯩꯕꯒꯤ ꯃꯃꯤꯗꯨꯅꯤ꯫ ꯃꯤ ꯃꯌꯥꯝ ꯈꯣꯏꯁꯦ ꯐꯖꯅ ꯆꯣꯞꯅꯔꯦ ꯉꯥ ꯑꯗꯨꯝ ꯐꯖꯅ ꯐꯅꯕ ꯃꯥꯜꯂꯦ꯫ ꯅꯍꯥꯟꯋꯥꯏꯗꯤ ꯏꯔꯥꯡ ꯀꯜꯂꯤꯉꯩꯗꯗꯤ ꯉꯁꯥꯏ ꯕꯪꯀꯔꯀꯥꯁꯦ ꯅꯍꯥꯟꯋꯥꯏ ꯁꯤ ꯐꯖꯅ ꯀꯥꯞꯅꯈꯤꯕ ꯃꯐꯝꯅꯤ꯫ ꯑꯗꯨ ꯕꯪꯀꯔꯒ ꯂꯩꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯥꯒꯤ ꯕꯪꯀꯔꯁꯦ ꯑꯩꯅ ꯈꯟꯕꯗ ꯍꯧꯖꯤꯛꯇꯤ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯅ ITBT ꯑꯣꯏꯔꯝꯒꯅꯤ ꯑꯁꯣꯝ ꯅꯥꯀꯟ ꯂꯩꯁꯦ ITBTF ꯀꯥꯡꯕꯨ ꯂꯩꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯉꯥꯛ ꯁꯦꯜꯂꯒ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯂꯩꯔꯦ꯫ ꯑꯗꯨꯅ ꯀꯩꯁꯨ ꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨ ꯈꯪꯉꯤ ꯌꯦꯡꯕ ꯇꯥꯕꯅꯤ ꯃꯈꯥ ꯇꯥꯅ꯫ ꯕꯪꯀꯔꯁꯦ ꯀꯩꯅꯣ ꯂꯩꯔꯝꯒꯅꯤ ITBT ꯀꯥꯡꯕꯨ ꯑꯣꯏꯔꯝꯒꯅꯤ ꯑꯥꯗꯩꯁꯦ꯫